mayam ahan maktada ikokno khurumjari amadi taram noksari channel sina sayol khudingi lepnaidana nomajing numit khudingi thamjariba Chayolgi Rashifal ngasi supuduna laksari ngasi December gi tang manga dagina lakadoriba December gi tang 13 fawbagi oiba Chayolgi Rashifal ama miyam khudul thamjage channel sina lepnaidana sayol khudingi nomajing numit khudingi thamjariba Chayolgi Rashifal ngasi supuduna laksari adubo ato namising dasu tongan ba mayam na thambirak pa topic sing adama khudol tamjaragani haiba wafam sing ngasi su thamjari khudol tamjarage ngasi December gi tang manga dagina December gi tang 13 fawbagi oiba Chayolgi Rashifal khudol tamjage taminasi Faredudi ngasigi thamjari ba Chayolgi Rashifal si khudol tamjarage ngasigi tangkak asida mahusagumna tangkak ani thokna thambagi satnabi da domok ngasisu khudol tamjage haitare ngasigi tangkak tadi tang manga dagina taret fawbagi ama kari fol leri haibaduma khudol tamjaramge madugi matungda lemhoriba tang nipan dagina tang 13 fawbagi si amuk khudol tamjaraga mahigi fol amasung pakhang lesabina Chayol sida kari fol leri habdu khudol tamjage aduga Miss Rashifal dagina mathang manaw naina dum thamjarakanda aroibida Min Rashifal thamjaraga lusin jagadabani adudi ahan bagi si Miss Rashifal khudol tamjage Miss Rashifal gi oina tang manga dagina tang taret fawbagi manungda nungaiba paw taba matam oigani mingona laikhiba sel su fangani Fam hongdong jin khar togani aduga wanombati chakri khar thangani aduga tang nipan dagina tang 13 fawbagi manungda karbar da sel khar mangani wakhal yamgani mathau singani anubu marup fangani aduga haksangi di thoinak akaiba leiroi mahigi oinadi chakri thangani pakhang lesabigi oinadi muknagani mathangda Bris Rashifal okujage Bris Rashifal gi oina tang manga dagina tang 8 fawbagi manungda yamna thabak yamna chinba matam oigani aduga thogdoksu yamna thengnagani sel makong khara pangani aduga mina sel thauruba matam su leigani wanomba sakri khara thangani lamda jatba thoina kaide aduga lemoriba tang nipan dagina tang 13 fawbagi manungda lamda khara chatkani sasangi karbar lottery yawba kanagani aduga pam hongdo hongchin khara laigani haksangi di thoina kaide aduga mahigi oinadi kya pangde pakhang lesabigi oinadi muknagani sumna mathang ahum subda Mithun Rashifal lokhusage Mithun Rashifal gi sutang manga dagina tang 8 fawbagi khudol tamjage hariba matam si fawbagi manungda mina sel thawraba matam laigani lamda chatpa kya thoina kaiba leite wanomba sakri khara thangani subanomba ningba thungba khara watgani aduga lemhoriba tang nipan dagina tang 13 fawbagi manungda imung manung semgat sakat pangamgani lamda chatpa thoina kaide marup mapang tunglaba matam oigani aduga mathau khara chingani haksangi oinadi kaide mahigi oinadi ningma thungde loinana pakhang lesabigi oinadi muknagani Mari subada karkat lokhusage karkat Rashifal gi oina tang manga dagina tang 8 fawbagi manungda deva karmagi thabak thoromda pukning yamna sangba matam oigadori anubu marup mapang yamgani karbar tobu saukhatli lamda chatpa thoina kaide aduga tang nipan dagina tang 13 fawbagi manungse sana khonabagi thabak lekai gi thabak thoromda sinlangbada mingchat fangani haksangi oinadi kaide mahigi oinadi fajana adumak chathagani pakhang lesabigi oinadi haina singnagani mathangda Singha Rashifal lokujage Singha Rashifal gi oina tang manga dagina tang 8 fawbagi manungda fam hongdo hongjin khara togani sel makhong pangani mathau chingani pumisai toba kanagani mingonda laikhiba sel fangani loina tang nipan dagina tang 13 fawbagi manungda lamda chatkani anobu marup fangani karbar toba kanagani
Haksangi oinadi kaide aduga mahaigi oinadi ningba thungde pakhang lesabigi oinadi haina singnagani. Mathangda Kanya lokasage Kanya Rashifal gi oina tang manga dagina tang taret fawbugi manungse sel makong khar pangani mathau chingani aduga anobo maruk kharasu fangani. Mingoda laikiba sel gi matengna mingoda leramba adi mi puruba sel fam singado sindopo ngamgani. Suba no makanagani aduga tang nipan dagina tang taramathoi fawbugi manungse lamda chatpa thoina kaide wanomba sakri khar thangani fam hongdong jin khar lei sana khonabagi thabakta sel fangani. Haksangi oinadi thaba khara nuaite mahaigi oinadi kya pangde pakhang lesabigi oinadi tungnagani. Mathangda Tulla Rashifal amok khudol tamjage. Tulla Rashifal gi oina tang manga dagina tang taret fawbugi manungda lila drama yawba pungni sei tawba laikai gi thabak thoramda khanaba mingchat fangba matam oigadori. Aduga tang nipan dagina tang taramathoi fawbugi manungse fam hongdo hongjin khar tawgani wanom sakri thangani sayen gi karbarda khanaba kya watkani. Haksangi oinadi kya thoina kaiba leite mahigi oinadi fajana sathagani aduga pakhang lesabigi oinadi thungdagani. Mathangda Basic khudol tamjage. Basic Rashifal gi oina tang manga dagina tang taret fawbugi manungda sel makong khar pangani wakhal matha sagani thabak thoromda sarang nagani anoba paw tagani mathau chingani lamda chatpa kya pangde aduga tang nipan dagina tang taramathoi fawbugi manungda suba nomba karbar tawba thika tawba kanagani. Pochai lepsin gani imung manung santi oigani. Haksangi oinadi kya kaide mahaigi oinadi mayai oina tawgani loinana pakhang lesabigi oinadi haina singnagani. Mathangda Dhanu khudol tamjage. Dhanu Rashifal gi oina tang manga dagina tang taret fawbugi manungda fam hongdo hongjin khar leigani marupna yeknaba oigani anoba mari mata fangani pochai lepsin gani tang nipan dagina tang taramathoi fawbugi manungda karbar tawba kanagani imung manung semjin sajinba ngamgani panduna lerekpu sel fangani. Haksangi oinadi akaiba leite mahaigi oinadi ningba thungba watli aduga pakhang lesabigi oinadi haina singnagani. Mathangda khudol tamjage Makar Rashifal gi oina tang manga dagina tang taret fawbugi manungda mina sel thawragani mari matagi upai tawgani wakhal sarang nagani ningba thungba watli fam hongdo hongjin khar leigani. Aduga tang nipan dagina tang taramathoi fawbugi manungda sajen gi karbarda sel mangani lottery yawba sel mangani wanombasu sakri thangani isorgi thabak thoromda pukning di khara sangani. Haksangi oinadi sarak sahing khara tawgani mahigi oinadi sakri thangi aduga pakhang lesabigi oinadi muknagani. Mathangda Kumbha Rashifal khudol tamjage. Kumbha Rashifal gi oina tang manga dagina tang taret fawbugi manungda wakhal sarang naba matam oigadori imung manunggi miyoida pendabasu leigani migi asoiba ugangani loinana sauningbadagi tumpham safam khangdana leiba matam oigadori karbar tawba kanabasu watkani. Aduga tang nipan dagina tang taramathoi fawbugi manungda fam hongdo hongjin khar tawgani sel mangani marupna yeknaba oigani. Haksangi oinadi nungaifam khangde mahaigi oinadi sakri thangi aduga pakhang lesabigi oinadi tungnagani. Asumna ngasigi thamjariba Chayolgi Rashifal haibadi mapung oina December gi tang manga dagina December gi tang taramathoi fawbugi thamjariba Chayolgi Rashifal asigi aroibada Mina Rashifal khudol tamjage. Mina Rashifal gi oina ahan bata ka ki tang manga dagina tang taret fawbugi manungda fam hogdo hongjin khar leigani anobu maruk mapang khara fangwa matam oi mari mata chawthokani loinana lottery yawba yamna kanagani lila drama yengba pamgani migi upai fangani aduga tang nipan dagi tang taramathoi fawbugi manungda lamda satpa kaide wanoma mai fakani karbar tawba suba noma kanai
हक्चांगी ओइनदी कायदे महैगी ओइनदी फजन चली अदुगा पाखंग लेसाबीगी ओइनदी थुंगगनी असुमना चैनल असिना चयोल खुदिंगी थमचरिबा चयोलगी राशिफॉल ngasiगी oina matang aswaida tension janabaki tanjatu yorokle loiba phawba tabiba amadi miyeng tabiba loina loina tongan ba comment kya ma pibirakpa suggestion kya ma pibirakpa gidamak ngam khailetena channel asigi maikedi thakasabu phongdokjari ngasigi damuktadi matang aswaida thamjariba chayolgi rashifol asi tension janabaki tanjatu lojage punamukpu amukazwana khurumjari kanglai pakna yaifare